Miyamna Thoraktuna Democratic Right Mapung Fana Sizinakhiba gidamk Thangatpa Fongdokchari haina Sarda Devi na Fongdokre. Ngarang 19 suba Lok Sabha Mikhalgi ahanba phase ki mikhal pangthokhibada Miyamna Mapung Fana Thoraktuna Democratic Right Mapung Fana piba gidamk pumnamak pu Thangatpa Fongdokchari haina BJP Manipur Pradesh ki President Sarda Devi na Fongdorakli. Ngasi Imphal-gi Nitaypa Chithekta leiba Thambal Sanglenda pangthokpa paumi-singga unaba amada wafam asi fongdorakhibani. Mahakna makha tarduna hai Inner Parliamentary Constituency voter 1,8,4,8,000 chanipan ga 48 ki manungda 8,13,15 ga chanipan ga 43 vote thadaki. Masimak percentage yamna wangna thadarabani. Mikhal manungda nungaitaba thokaningdaba thokdok khara thokhi. Masigidamak yamna nungaitaba fawi amasung condemn tawi. Mikhal asi democracy chatpa leibak asidadi Festival of Democracy ni hainaribani. Masina state amadi country asi manglomna changsingadoribani hainasu makhata na hairi. BJP spokesperson K. Sarat Kumar nasu wafam khara thamladuna hai Mikhal asida thokaningdaba thokdoksing thokhiba asigidamak nungaitaba fawi. Mikhal asida thokaningdaba thokdok thokhiba kaya social media da BJP ga mari leinaba oina uhalli. BJP ga hiram amatada mari leinade. Congress ki mirep oiriba Dr. Angom Cha Bimol akoizamna mahaki escort ta natana yamlaba miyam pupuduna polling station singda chatpadagi Mikhalgi atmosphere kaihalibani. Madugidamak Mikhalgi model code of conduct thugaibagi damak ECI CEO na chingbada wakatpa laikhrabani hainasu makhatana fongdorakli.